Imphal West District ki Uripok Assembly Constituency ki manung channel leriba Lampheldagi Langol Lamkhai tamna lakpa miyam na Caesar Road haina sukhangnaba amadi Manipur khakta natana mapan gi miyam na su sakhanglaba lamdam sigi chauraba Caesar Hospital and Research Institute amasung NIT Manipur taba lambi gi fibam yamna khudong chadaba mawng amada lehore lambi gi fibam chadabana wahan batanatana iram khonglam matik chana leitabagi awabasu lamdamdugi miyamna sanglaba chahi tarakun asida adumak thengnaduna lakhle lambi gi fibam chadabana lambi asi fauduna Caesar Hospital tamna pukhalakpa ana ayek sing amade lamdamdu da khundari ba miyoi sing amasung nungtigi numit khudinge chathok chasin tawriba Caesar Hospital gi staff singda awaba kaya mayok nahanbagi mami chauna tahore hiramasida Elite News ki akhanaba pawda mama Chahi manga khudingi mikhal tawduna miyamgi mapi mapa oina awat apa yengsinbinaba amadi miyoiba amana hingbada tangai fadana changdaba yadraba hiram singi matangda chawkhat khongthang lokhanabagi miyamna masa masagi assembly constituency gi mirep khalli chawkhat palamdam ama ohenbada leiriba lamdam adugi lambi sorok amadi cheliba iram khonglam ningthijana semba haibase tangai mak fadrabani adumoinamak Imphal West District ki Uripok Assembly Constituency gi manung channel leriba Lampheldagi Langol Lamkhai tamda lakpa miyamna Caesar Road haina sukhangnaba amadi Manipur khakta natana mapan gi miyamna su sakhanglaba lamdam sigi chauraba Caesar Hospital and Research Institute amasung NIT Manipur taba lambi gi phibam yamna khudong chadaba mawong amada leheure Hiram asigi matangda lambi sigi manak nakpada khundari ba miyoi singna phongdorakpada lambi asi amukta phaw mapung fana semba thengnadre Bot maya nasilaklaba matamda mamingtagi oina semba amadi laingak amasung Uripok sigi mihutna matam chana mideng changduna thengnariba lambi gi awaba phibam ase yengsin haningbagi apamba sing phongdoknarakhle amadi lambi asida tattana chathok chasin tawriba Caesar Hospital gi staff singnasu lambi asigi phibam chadabana maram oiraga thengnariba khudong chadaba amadi khudong thiba thodok kya thoktuna khud khong tekba faw yawkhrabani haina Elite News ta pawdam lakle Asi lambi si ano ay treta sen hay talaga di ako lambi si sat matamda yang wai si adi maya si thumje som da thogdo hay ma thong khangda ba ma then ako na day time da di khatang phai ko aduga night time den amu hena wai lambi si je yam seman ninge ako di permanent oina phajana tawbi du pame aduga election su next le ako su moi na pam di do ako phajana tawbi ni ada ako gi damok ta su moi na phajana tawbi ba do ako pame Elite News na Indigenous Youth Organization Laimanai Yol Club ki miyoi singa unaduna lambi asigi oiba phibam gi matangda wari sanarubada club asigi General Secretary Yumnam Sanamatumna phongdorakpada haukiba chahi khara asida Langol area gi lambi semkhibada Langol Lamkhai dagi Lamphel tamna chatpa lambi gi Caesar Hospital amasung Walpam gi manak nakna leiriba lambi gi akai atoi ase mapung phana sembiramdre Langol Lamkhai amasung Laimanai gi drainage system matik chana leitabana maram oiraga lambi asi akai atoi thokhanduna ising tungshinduna leiri lambi semlabasu madugi kanafam khangdaba ama oihale ngasidagina chahi kunmuki mamangda Langol Lamkhai dagina Lamphel tamna chatpa lambi gi yet thangba nakalda iram ama leirami adubu ngasidi mi yam khalaktuna yung kai sajilakpadagi lam khopchinaduna iram madu mangkhrai Masi mari lainaba authority amadi department singna yengshil haninge loinana ACS gi mihut oiriba MLA na matam chana bineng changduna isamaki ithaudangi khanduna bot mayagi oina mamingtagi nattaba mapung phaba tungkoina chatnaba yagadaba mawongda lambi asi sembiu loinana tungkoina chatnaba yaba lambi asi sembada oithoknabagidamak mangkhraba iram khonglam sing asisu mideng changbiu haina MLA amadi mari lainaba singi pungning chingsilakhle Mi amana drain ko khadi ma ju ko tia de ama ju ko ta loi ko JCB no wai sai adugi mauta ai pukchel sengna ai di bot maya da natraga su ai mayam gi thabak taw ji bot na da khatang taw du da thabak na te na thamjani aduna bot maya da natraga su mana nahana laga copy ve sembi ve yai adamai tong isagi irani ai isagi yum semjabani khanjaraga Uripok Assembly Constituency gi candidate oina bu thokpining ba mi le raga su hana gi MLA oi raga su magi masagi Maram damdi marai kaini masai mayum ni khallaga ta po thabak se am phajana to honing bai tare khoi gi mayam gi damak ta phana ba khallaga Hauzik Lampheldagi Langol Lamkhai fawbagi lambi paring ase ningthina sembidabana maram oiraga maikai adomda leiba miyamna khudong chadaba kaya mayokna hori hiram asigi matangda mari leinaba singna mideng changduna lambi ase tungkoina chatnaba yaba mawongda semhaningbagi apamba lehori lambi asida nong taba khakta natana matam ayama pumbada ising tungduna leiba pothole achauwa miyamna sida chatpada akhoi gi khudong thingai oiba maongda tusanba
ꯑꯗꯩꯗꯤ ꯁ꯭ꯇꯥꯐ ꯁꯤꯁꯨ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁ꯭ꯇꯥꯐꯅ ꯆꯠꯄꯗꯁꯨ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯕ ꯊꯦꯡꯅꯕ ꯌꯥꯎꯔꯤꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯂꯩꯉꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯌꯦꯡꯁꯤꯟꯕꯤꯗꯕꯗꯧꯅ ꯂꯩꯕꯒꯤ ꯐꯤꯕꯝ ꯑꯃ ꯃꯃꯤ ꯇꯥꯔꯤ ꯑꯃꯁꯨꯡ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯍꯥꯏꯕꯗꯤ ꯎꯔꯤꯄꯣꯛ ꯑꯦꯁꯤ ꯑꯁꯤꯒꯤ MLA ꯑꯣꯏꯔꯤꯕ MLAꯅꯁꯨ ꯃꯤꯠꯌꯦꯡ ꯑꯃ ꯏꯆꯪ ꯆꯪꯕꯤꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯋꯥꯐꯝꯁꯨ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯁꯔꯀꯥꯔ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯌꯦꯡꯁꯤꯟꯕꯤꯅꯕ ꯀꯦꯃꯦꯔꯥ ꯄꯥꯔꯁꯟ ꯂꯣꯌꯥꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯁꯅꯁꯝ ꯀ꯭ꯔꯤꯇꯤꯕꯥꯁ ꯏꯂꯤꯠ ꯅ꯭ꯌꯨꯁ ꯏꯝꯐꯥꯜ